ngasi numida waram phone kiba tuan ba manipuri si phone sing digi masum thokiba thawdo wathok sing digi maru oibi I pauk sing khongga saraga manipur top channel gi meke digi myam na thamjigi ahan bada santi leiba manipur ama ohen ba BJP gi lengak myam na amuk hanat lakhansi manipur da BJP lengak lakhi badagi myam gi punsi na tangdu laita na hingba ngamle sarda iramda manipur gi tungda lakada ba tuan ba problem kya solve tawba ngamduna miyambu tangdu laitaba punsi amata lehnanaba manipur asi santi leiba iramdam amuk ohenanaba gidamakta BJP lenga amuk hana lakhananaba miyamna hotnaba mathau tai haina BJP manipur pradesh ki president oidibi A Sarda Devi na phongdokre wafam asing asi lamsang kendra gi manungsana laitongda pangthokiba Congress tagi BJP di yaurakhiba miyoi sing okpagi thoramda Sarda Devi na wa ngangladuna phongdokibane Sarda Devi na phongdokibada lamsang kendra gi miyam ki mihut MLA oidiba aduga housing na education minister oina lengak sasan tawba oidiba miyoi si matik saba miyam gi damakta khanduna afaba thabak tawba miyoi ni maduna maku lamsang kendra gi miyam na amukka hana thagatpham thui swaiki rajniti tawba haibisi yamna hena wangna lerik haibiki darkar karisu leite Praja miyamgi seba tawge hairabadi praja miyamgi thamoida leiba awa ana adu khangba thabak tawba ngamgadabani swaiki mangna hai Congress na sahi sangna Manipur gi lengak sasan tawringe matamda nungthil pobopta khirambal bazar da fake encounter gi thawdok thoktuna lamsang kendra gi manungda leiba Rabinabu nungmaina kaptuna hatkibada ngasi phawba maki imung manungda karigumba mating amata pangdana lakhi adubo Manipur da BJP lenga klaklaba matamda lamsang kendra gi MLA S Rajena ngasidi imung asi awa ana yengsinbiri maduna miyam gi mihut ama oiba tarabadi praja miyam gi awabadu yengsinbiduna mafam matam chana mating pangba ngamba tai haiki Sarda Devi na makata na phongdokibadi BJP na Bharat ki lengak sasan pairakpa matamda Manipur da su BJP sasan lairakpada Bharat ki praja singne sai humpu hen awaba punsi amada mafam khangduna lelakibadu ngasidi BJP lengak lakhibadagi laitaba punsi lehanba ngamle hainasu pausna makata na su phongdorakli atopa pawamana border issue gi matungna Minister of State External Affairs na akhanaba miyeng sangba tangai fadre Survey of India na hairamba wafam ngaglaktaba kangleipak miyamna kawba leite ipsa haujuk Manipur kangleipak ka Myanmar ga tainaba ngamkhai saruk singda oidiba phibam asigi matangda India amasu Myanmar gi ngamkhai paringi matangda lamgi sayenaba madi India gi lamgi saruk mangba leite haina border pillar 80 81 82 gi marakta subsidiary pillar yungsin kibadana tana security fencing khajilakpagi thawong asi India lenga amasum Survey of India gi supnam wayel gi thawong haina International Peace and Social Advancement IPSA kanglai pakna lawi haina IPSA gi Assistant Secretary IPR Okram thoi maitaina press ta thadorak pasirol asina hairi serol asina hai satharakliba thawong asi India lenga na matam sangna lamdam asida satharakiba Manipur gi ngamkhai amadi miyambu thawoidaba amadi thawsadabadu uthokko khwaidigi mayek laraba khudam amani haina ipsana slawi asuk yamna phibam sokna matam gi oina Myanmar amadi Manipur gi ngamkhai paringda tholakliba thawdu wathok amadi lanthum mang takpa yauna ngamkhai paringda khunda jariba misa miyam phawba Myanmar gi army na phusaiba yauna thokraba thodok sing adubu makhoina karisu khangsinadana irai laina Indo Myanmar gi ngamkhai paringda sayenaba amadi lammangan khibagi phibam leite haina mamang thakta phongdokhiba adumak yamna lebak thibani loinana lamdamasigi miyam amadi lamgi saruk sing asi India lengakna masagi ni haina khanjaba ngamdabagi khwaidigi mayek laraba khudam amani hairenesu serol asina makhata na su phongdorakli atopa pawamana lupa crore mangagi draka konana miyoi ani custom gi kangbuna fare Anti-Smuggling Unit Custom Division Imphal gi kangbuna ngarang nungthil pung ani makhairom taba matamda Kaksing District ki manungsana leiba Khoibu Village amadi Kaksing Lamkhai area drug lalonba miyoi khara satle haibagi sapsapa paw phangbadagi mafam adura thomjinduna thihumbagi thabak sathabada miyoi anina puduna lakpa amphetamine tablet kayamarum konana miyoi ani fare hari faraba miyoi ani adudi dangsawa kosam tamrung maring sei kuntraga mari apakpa dangsawa robin maring kawi laifam sandel gi masi subdivision gi manungsanba laising dagini miyoi siga konana faraba miyoi aduna MD Salim sei kuntraga tare apakpa MD Salawuddin laifam sakmaijing khunau konuma hianglam dagini haire henasu pawsna makhatana su phongdorakli
अतोप पाव अमना कॉलेज तरागनी थोगी स्टूडेंट यूनियन सेंबा अपुनबा फोरम ना कॉलेज एडमिशन प्रोसेस खुदक्तगी थिंगजलगनी हाइना खंगलकली COVID-19 pandemic asina maram oiraga hiram khudimakta awa saithing kaya piringai sera asida mairoi singdigi e supagi mawongda admission fee hengat pa asi mairoi khunagi thawoidabani haina lawi maduna Manipur University gi makhada laiba college singi college student union singi apunwa forum na college admission process khudaktagi thingzingani haina university gi makhada laiba college taragani thoi haibdi Imphal College Standard College YK College, Liberal College, Moirang College, Miyoi Lambi College, CI College, Waikhomani Girls College, Prabhavati College, Ziri College, Thobal College, amadi Kumbi College ki student union singi General Secretary dina taragani thoina khuyek pidunu ngasi press thadorakpa sirol aman haidi sirol sin hai laibak miyamna wana ringai sera asida tongan university ki admission fee Hanthanarabani. Adubo Manipur University gi makhada leiriba college kaya gi admission fee asi hanthabagi mohutta hengalakpa asi yamna lebak thibani. Mawang academic section da yawkidaba fee to be deposited to government account hapkalakpa amadi Manipur University deposit tawudaba sports fee amadi cultural fee utilize tawraba phawba sei khudingi mahiroi singdagi khonggatuna Lairiba si kaktagadabani hari serol asina hairiba phi lisingamaga sahumga nifuga mathoi science lisingamaga samaga humdraga mathoi arts cultural fee sama sports fee samaga yankai asi kakthadriba phawba Manipur University gi makhada leiba college singi admission khudaktagi MU gi makhada leiba college student union gi apunba forum na thingzilagani athubo matamda mairoi singna samamnariba fee structure si semdokadabani natrabadi maduda tholakpa daita khudimak leiba amadi education department na pugadabani hairi hainasu pausna makhatana phongdorakli atopa pawmana More town manungdo urful na laisin thabaga sa manare More town manung amadi akoy bida laidiba lambi singi phibam yamna fatre koilas thaduna ningthina semjin bidabadagi gari sathok chasin tawbada urful na laisin thabaga sa manare Atuba matamda Manipur lenga ki miyeng sangbi yu haina more da leiba tuan community kaya gi Miyoi singna press ta phongdurakli Hauzi COVID-19 gi phibam khara fogalakpa loinana Imphal lomdagi more da gari sanglakpagi sang yamna wangkhale More town manung da passenger pubo octo sawa hena service tawi gari singa sina sathok chasin tawbada lambi phatabadagi urful yamna hobadagi lambi gi mataide dukan hotel na singma phamba singamadi lambi satpa Miyoi singna yamna sauna awawa mayoknare loinana urful yamna hobomram na Miyoi kya lok thungba amadi arum lehaugi lainana naba yaunare More town manung da leiba Miyoi sing sarabasu sana urful sangdana ba face mask thanadre swari Oiriba phibam asida Manipur lengang na athuba matamda koilas thadriba lambi sing koilas thabiduna urful thoktana ba ningthina semjin biu hainasu More da leiba community kaya gi Miyoi singsu makhatana phongdorakli atopa pawmanamo Myanmar gi military junta force na Gorkha manungmaina kaptuna hatkre ngarang ayuk Myanmar gi military junta force ki kambuna Myanmar gi Tamu town da leiba Gorkha nupa manungmaina kaplaga Hundoklamle hairi Laikhidraba Miyoi dugi maming Raja Arsaya sai kungatruk Myanmar gi Sagaing region manungsana Tamu ward number 7 da leibani hairi Laikhidraba Miyoi sina Tamu da leiba ma ki marup amagi mayumda satluraga numidang pung tara taba matamda halakpagi lambida Piuso hati haiba maphamadu yorakpada Myanmar gi military junta gi kangbuna mathong manum khangda numaina kapsinduna hatkibani hainasu pausna makhatana phungdurakli Makasa tharakpoina to papaw mana fau taibada wanbi na balaitre haujuk Manipur gi tuan mafam da leiba law yamna uba lawmi singi court ta leiriba fau sing taibada wanbi na ba mi leitabadagi yamna sauna awaba mayongnare fau mona ma da lupa sanipana gi sanipan ga yankhai fau ba piduna fau taina ba khonabada lawbi na ba leitabadagi court ta paisinduna leiriba fau sing maton thokpa yabagi phibam da leire haujuk uriba Lawasigi Pau Lokpa Matamda, Hana Kota Lehoriba Pausing adu, Taipam Leitabadagi, Mang Bayabagi Akiba Yamna Sauna Lady Hainasu, Fundurakli Atopa Pawmana, Mikhalgi Matamda Amaga Hunaba Tauroisi, Radesiam, Mikhalgi Matamda Amaga Hunabagi Tabak Tauroisi and Hiroki MLA Dr. Toksam Radesiam Fundokre, Wapamasingasi MLA Radesiam Hiroki polling station number 33, Shikongamasum 33.20 Toksum Kuldagi Hana Congress Party Gamasum NAIDP da Bot Piram Bapuna Miyoi Humfuga Matui the BJP the Europe Harau Taram Okagi Thoram Singa Fondokibene
सिखोंग अमसुम थोकसोम तोान तोान पांथोप थौरमसिंग MLA डॉक्टर टी राजेश यामना फोंदोखिबदि पॉलिटिक्स हाइबसि मियामगी थौगल तौबनी मियामगी अवाना लैतलायरा लंबी थोंगी अवाट मेनखत्तुना मियामबु नुंगाइहनबदु पॉलिटिक्स ने मिखलगी मतमदा माना पामजबा मियोइदुदा वोट पिबियो मिखलगीदमा अमगा हुन्नबा खना सैनबा मसिन मनाव येंगथिनबा अमसुम संगदबना सिंबा नुंगाइतबा थबक असि बीजेपी बु नुंसीबिबा मियोइ अमतना तौबिगनु हाइदेनसु पाउसना मखाताना पले मसुम पाउसु लुसिलकपना ngasi manipur gi covid-19 update मैमना पिजगे म्याम लोइफोक तमिनसी हाइनसु थामजरे अमसुम असि manipur gi covid-19 update सिंग असि पुना मियोइ लिसिंग अनिगा समापनगा मौद्रागा मंगा covid-19 टेस्ट तौखि अदुगा मियोइ सुपनतगी सामगा मौद्रागा मंगाना कोविड पॉजिटिव ओइखि अदुगा मियोइ अनिना covid-19 पॉजिटिव ओइबा लेखिद्रे अदुगा ngasi gi positivity rate से अदुकि मतिक हंथरई यामनमक नुंगाइबा मिको हाइबा मसु ओइरिबनि हाइबदि ngasi gi positivity rate से only 6.5% लेदि अमसु ngasi covid-19 पॉजिटिव ओइरखरबा मियोइ सामगा मौद्रगा मंगा असि बिष्णुपुरगी मरी संडेलगी मपन सामपुरगी मंगा इम्फाल ईस्टगी निफुगा मथो इम्फाल वेस्टगी सामगा अनि काक्सिंगदगी अमा कांगपोकपिदगी अहोम नोनेदगी अमा फेरजोलदगी अहोम सेनापतिदगी अहोम तमेंगलोंगदगी अहोम तेंगनौपालदगी अनि थौबालदगी तरागा मथोइ उखुलदगी तरेनी सोहाइरि अदुगा ngasi मियोइ अनि लैखिदबा सिना मियोइ अनिमक इम्फाल वेस्टगी नि हाइनसु covid-19 गी रिपोर्ट सिना मखाताना फोंदुरगि दु हाउस गोइनदि पाउस मतांगसु लुसिनजरगे पाथोक्सगी ब्लसोखिबा लानखि बियावरसि म्यामना पिगनि मतम गी मरुइबि पाउसिंग म्यामना लेप्तन अपडेट पिजरके हाइनसु चैनल सिगी मेकेदिगी म्यामना थमजरी एंड थैंक यू